Hauzik ngasigi maruoiba pausing. Imphal mayonda sasinaba Aadhaar card paiduna barada leirambani haiba non-local Manipuri police na fagat crack. Lekai da su mitop sing sasinaba Aadhaar card pairaga laibra haina tizinbagi thabak chathanare. National Sports University ki matangda Chief Minister N. Biren na miyam ki wakalol khanglaga Prime Minister da takshin bachungani haina social activist R.K. Ranen Rajit na phongdokre. Amadi CBSE na loba class 12 science ta Manipur ki oina UNACO school ki Mrilina na makok oire. Kurumjare ISTV pau miyang tabiriba sing mutaram nokjare hauzima pungai pau Manipur da ain gi wangmada masagi chap saba saktak se yaudaba music changan ba yaroi haina akan ba section thorang lokhat lingai cherakta Imphal gi mayol makta da sasinaba Aadhaar card paiduna leirambani haiba non local Manipuri police na fagatuna makata na verification chataba hokre ngasi achoba police force amana Imphal gi nagamapal phawai sangwam laikai amadi sawam laikai da thiba humbagi thabak chathake Mafam aduda leiramba non local sing kautoktuna makoi gi chap saba saktak se yaubra haina police na amamamta oina verification chatake masa gi Aadhaar card ni haiduna puthoraki sing makata na aseng bra haina yengsilubada sasinaba Aadhaar card paiba mioi Manipuri thengnabadagi police na lokot kre matau karamna Imphal city gi mayol maktada sasinaba Aadhaar card paiduna non local singna barada leslam libano haibasi marileinaba singna hena kupsina yengsin haning bagi apamba mioi kayana thamnarakle Panbayay, numit karani ki mamangda ISTV News na Manipur da sasinaba Aadhaar card paiba non-local sing leide amadi makoi na Manipur ki wangmada mafam anida Aadhaar card saduna pairaga Manipur da changlaknaba honare haiba pau fauba sandokrabane. Amaramda Thangmaban United Youth Club na JCILPS Students Winga kusam naduna ngarangdagi hauna club asigi akoibada leiba laikai singda check chathabada Nan Manipuri chama marfutaruki manungda yangkai hena mari lainaba chesang suna yaramdabadagi tha ahum matam pibaga loinana maming matha ontoktuna Aadhaar card lauramba amadi voter list da chalamba thengnare hairi club ki sanglenda pangthokpa paugi mifam amada JCILPS Students Wing gi convener Manjit Sarang themna sek chathabada Nan Manipuri Thingbaijam James haina maming olaga Aadhaar lauramke Asis Das koba mi amasu yumnak wahengbam olamke Dennis Deva Brahman Kowa mi amasu laikai gi mingda Aadhaar card laurambaga loinana voter list da chansilamba singsu yaurumke ward member amadi councillor singi khuyek yaudana voter list chanba yadabana matau karamna chalamlibano haibagi matangda SDO amadi SDC singna sengdok haningi voter list gi kaktat kadabani laikai gi nupi lauduna I namung bagi thawong chatharakliba asi thingnaba honagani se sang sudaba sing tha hongi manungda puthokadabani singi lamdasu tongan ba mahiroi lup singa kusan maduna sek chatharagani haike ain kaina changakkiba illegal migrants immigrants asina ngasi tongan ba lamdam sigi laikai sing da leisan kra matungdo khunai sigi ekoi hana leijaramba yunak sagai sing onselak pai basa masi yam haksina lawi marabuna tongan ba chingi mafam sing da su chingi leirba lup singa punchin na chatmin rakanda sun ongaisan sing khusam narakanda ngasi joint committee on line student wing na makata na kan ba khongtang sing koi masaki saktak se yaw da sing mathakta ekoi makata ba verification chatagi ni ha sing si media gi thong da miyam da pokdom jari Direct sidang ngasi mau police na mapalamdagi marilainaba che sang yaudana changlakpa mioi tarani palamasu magi lamda halan kre mioi tarani paladu tongan ba gari singda ngasi tongduna lakpane National Sports University Prospects and Concerns haiba hiramda khananainaba mifam ama ngase Manipur Olympic Association gi conference hall da pangthokre desamna silaga retired commissioner Dr. R.K. Nimaina moderator oiduna pangthokhiba khananainaba mifam aduda wangang khiba singna Lucknow amadi Mohali da National Sports University gi off campus hangdokpada yaningdaba leite tawbutabu mapung oiba university oiriba Manipur gi National Sports University mawong maril tana sengbatlu haibani University ama haibase University Grand Commission UGC gi guideline wangmalana chatnaba yade Lucknow amadi Mohali gi matangda guideline ningthina ngaklibra haiba hangningai lei University linkhalaba matungda nakna accreditation pigadabani linkhatringai amadi mapung oiba campus leitringai da off campus leiba haibasi ngakningai oi phongdoknake
Saruk yakiba social activist R.K. Ranendrajitna National Sports University asi political gi akanba chingkhaina ringai marakta lakibani hauzik oiragli ba phibamasi karino amadi matau karamna lakibano haiba chapsana marilainaba singda khangan bachangi Manipur gi Chief Minister da miyamna pamba wakalol ningthina khangan laba matungda Prime Minister da takshinanaba honaba fagani Hiramasida BJP Manipur Pradesh ki President KS Babanandanasu achoba thodang yabu yai Charagasida hatuna ihau hekta sagat padi chumkiro haike if necessary people's movement to sports university then only policy CBS in a class 12 science da Manipur gi oina UNACO school gi Mrilina na makok oide Mrilina Kwagatil may koibidagi Senzam Deven amadi Indira gi machani exam asida mahakna chada marfudani pandasmik mari phangke mai paklabi mahiroi asina question leak oiba oza singna phongna takpana chingba thodok tholibasi senja thumjana thokan bani atai hiram kayada senja thumjagi thodok tabasulei asigumba thodok sing asi semdoknaba UPSC exam thaduna mai paknaba honagani haike yaudi ke susungam moy aduga ai school ko anga oidena class 10 motamapa shishu oide makhong sembirapado adusu aduga UNACO school adusu 11 12 ta moigi guidance am yawe aduga I home tutor ma'am, even I cousin, sister, brothers, my ma'am to learn credit pinning was I was natural. I want to every field that don't talk profession that was natural. So a tumor and talk me ma'am to your way. We don't want to pinning credit. Central Board of Secondary Education Loba Class 12 ki exam da Uttarakhand region ki oina Thawal Mela ground agi Panthoiba akoizam na anisuba position tarkle Panthoiba akoijam Thawal Mela ground agi akoijam Panes amasung akoijam subadani anigi machanupani CBS in a lokiba exam da mahagna English da mark marfudra taret physics da marfudra manga chemistry da marfudra manga mathematics da marfudra nipan physical education da marfudra mapan amasung computer science da marfudra nipan fangke Punsigi pandam ama oina Indian Civil Service exam thaduna IS oiba pami haina Panthoiba akoijam na phongdurakle Handak sahigi board na loba class 10 exam da ahanba position takrabi yaifabi mayangbam okpagi thauram ama pasoi kendragi MLA oiramba sapam kunja kishor gi yumda ngasi pangthokre apokpa apokpi da khudol tabduna yaifabi da lupa lising kun gi mana piki yaifabi na class 10 gi matung da chatkadaba tangkak khudingmak leibak miyam leikai miyam na wakalol pibiduna apaba mi ama oiba ngamnana bagi pangal happy haike Sapam kunja keshona apaba mahiroi puthokna ba hona bada ekoi punna chatminna batai apaba mahiroi puthok pada miyam gi thodang lei haike Handak ta haidoki ba Council of Higher Secondary Education Manipur ko shemna loba class 12 ki exam da tara suba rank phangkiba khangabok part 3 dagi laishram imoba maitai da angamba mateng tauchi AMT ko ba awaba tarba miyoi singda mateng pangngingbagi manaba wakal chenba naharol singna semba lup amana ngasi sel gi tengbang pikre NDA government na sahi mari mapung pharak pa amadi Manipur da BJP na luchingba government ki sahi ama mapung phabagi Bises Samprak Abhiyan ngasi hongnabi matungina Manipur gi oina BJP Manipur Pradesh ki President KS Babanandana nitepa to tekleiba BJP gi office ta hodokre hodobagi tharamda hanagi President Mainam Borod Chief Spokesperson S Dikendra General Secretary K Sarat amadi N Nimbas na chingba miyoi singna saruk yake KS Babanandana NDA government na chahi mari lengak lakpada India da leiba miyoi crore yankai henbada kanaba piba ngamkre opposition da leiriba party singna government asibu chingthana ba akanba mawong da hodari makoi pulap punsinduna honarabasu BJP government bu intuba ngamloi haike Narendra Modi na ngasi piriba beneficiary mayam se above 20 crores individual lakoi benefit pire sidane Congress na pakalaise Bharatiya Janata Party na matingi sarkar semui debagi marum se karin aduni ngasi Congress na pakalaktuna biswas ghat kaina moin to rehi se ki rabne mo adna akoi gi thok de karino da akoi ne piriba akoi na ngasi benefit mayam piriba se grass de piriba mayam se noina phangiba beneficiary mayam se ko
अखोई बीजेपी ने पीबनी नरेंद्र मोदी सरकार लापदगी पीबनी अखोई बीजेपी की मणिपुर सरकार लापदगी बीरेन की चीफ मिनिस्टर वरपदगी फंगबनी को हाय बजे अखोई इंडिविजुअल मैम खंगन बुदिने अखोई की थौदांग इंडियन नेशनल कांग्रेस की मरु ओइबा लुचिंगबा ओइरंबा जवाहरलाल नेहरू ना पामजरंबा वाखलोल अमदी मंगलामबु कांग्रेस की वाकर खुदिमकना इनबा ngamnaba honagadaबनी हाइना हानगे चीफ मिनिस्टर अक्रम इबोबिना ngasi कांग्रेस भवन द पांगथोकपा पंडित जवाहरलाल नेहरू ना लेखिदबगी चही 53 सुबा थौरमदा हाइख्रे पामजबा कांग्रेस की प्रिंसिपल आइडियोलॉजी मसीदा थाजबा पामजबा कोई पुनमकना पंडित नेहरू ना मंगलंबा मंगलान हाइबा तारे माकना पामजरंबा गुंबा मागी ऑब्जेक्टिव्स मयाम मदो ऑन्थो अबददा अखोइना मागी मफमदा तमन खंबा मदुगी वहन थोक लाइगे दोरिबनी अदुना कांग्रेस कर्मी कोई खुदिमना पंडित ना पामबिरंबा पंडित जवाहरलाल नेहरू ना पामबिरंबा गुमना सिंगदो कोई थबो कोई तौसी हाइना अपील छितौ कांग्रेस ना बीजेपी बु टेररिस्ट नि हाइखिबा लाइबक थिबनी टेररिस्ट टी कांग्रेस नि मखोइगी मतमदा मी कया यामना हाटखिबगे हाइबा सुप्रीम कोर्ट लेरिबा केस सिंगना साखिनी सही तरा मंगा लेंगाक लंबा मियोइना फावबा हाटप नतना उपाय लेते हाइना असेंबली दा लाउथोखिबनी हाइना बीजेपी की जनरल सेक्रेटरी के शरद कुमार ना फोंदोख्रे वफम असि ngarang MPCC की लुचिंगबा हानगे चीफ मिनिस्टर ओ इबोबिना फोंदोखिबो वफम अदु सेंगदोक्लदुना बीजेपी की ऑफिस ता पांगथोखिबा पावगी मिफम अमदा महांगना फोंदोखिबनी शरद कुमार ना मखाताना ngarang पांगथोखिबा एजिटेशन अदुदा एंटीसिपेटरी बिल लौदुना लैबा मियोइसिंग याउके कांग्रेस ना गवर्नमेंट पालंबा मतमदा मकोक्तगी मतोन फावबा करप्शन ngakta ngai हाइबा मियामना खंगी करंबा युमफमदा बीजेपी बु टेररिस्ट नि हाइबनो हाइबा कांग्रेस ना सेंगदोकम थोइ हाइके नेशनल हाईवे 37 जीरी लंबी चाही तरा मंगा चुपना कांग्रेस दा पाइबा मतमदा सेंटर दसु पाइबा स्टेट दसु पाइबा मतमदा करी डेवलपमेंट तरुमे टाटा ड्राइवर सिंग अदुना मसा मसागी टाटा दा नुंग पुरगा हापगा मणिपुरी प्रजा मयाम की लाख 19 19 सिन चानब चेंग चा होंजलखिब नत्रो अदुगी इकाय बद फाउदे करिगनो कांग्रेस पार्टी ना अदुगा बीजेपी दे बदनाम तो बसे मसी भारत की प्रजा पन मुन खंगी सुप्रीम कोर्ट ता करी तौरी मणिपुर की मिहात मिपुन की मरमदा सरकार पाइब मसिंग अदुगी मथक ता करी आई वायन चेराक ता थरी बिगे से कोई मियाम पन मरम भारत बासी पन मुन खंगो वपम ने मसीदा कांग्रेस कुंबगी स्वायदा पावर पाइनिंग मन गिदना थोगा सोरोक तो पंगलाव लावबना चनरोय अकोम लुब कंगले पाकी नौना थौपुगदब सिंग वासकपगी थौरम ngasi लाइश्रम खुलेम लेकाय कम्युनिटी हॉल द पांगथोख्रे थौरम अदुदा हानगी प्रेसिडेंट KSIS सोमरेंद्रो इंद्र कुमार निगोम्बा एडवाइजर डॉक्टर विवेकानंद अमदी मिय क्यान सरुक याखे सही अहुंगी थौपुनना बाचंद्रमणि खुमन चाबु प्रेसिडेंट सोराइसम संजित वुमेन विंगी आइस मेमटोम्बी जनरल सेक्रेटरी दा चेलहैबा मंगांग यावना एग्जीक्यूटिव तरामापल हानगी प्रेसिडेंट इंद्र कुमार निगोम्बना वासक लौखे MLA Public Relationship Welfare Scheme Khetrigao Kendra gi oina ngasi MLA N Indrajit na Bamon Kampu da hudokre thoram aduda MLA N Indrajit Pradhan N Ranbir Bamon Kampu Women's Welfare Association gi President Y Randhoni na chingba mi kyana saruk yakhe MLA gi thagi tolop tagi chai humudra gi matak laiba ahal singda pension gi sanfam su yen thoke MLA na miyam gi awaba adu haktheng na khangdoktuna kari tawba yabage haibadu yengsina na ba lakhibani paliba sarkar asi wangang bagi mahutta thabak na utpa sarkar ni haike handa haidokhiba Manipur board na loba class 10 exam da government school sing dagi andro kendra gi manung da laiba government school sing na mangjil thana lakpada school gi oza sing mama mapa oiba sing amadi kendra sigi miyambu forest minister TS Shamkumar na thagat pa phongdokle Kangla Park maning da laiba mahaki quarter da pangthokpa pawgi mifam amada minister na mahaki kendra gi oina examination aduda marisuba position lawrkraba Archana Hizamda lupa lakh mari gi mana piragani amoram da chahi asigi pangthoka doriba Fine Apple Festival da kendra asigi oina kun suba amadi kun manga suba position lakraba mahiroi sing yauna mai paklaba mahiroi sing taramna okpagi thoram pangthoklagani haike satra amata lem dum hatane adu masidi private school sangdam na bada Manipur punbagi government amasum private school sangdam na bakanda percentage da Manipur high school na bagi mai pangna bagi 7% pass pa sigi da mukta emedagi koi kuthang da through da andro kendo da government school ozawai bi ba headmaster sing local guardian sing oza sing मैम ने मीडिया की एक खान दा एक काय को मबा नु छिबु उली वार अमदी वायलेंस ना अखोगी हक्सेल दा चावना अमांगबा पि हाइना
International Physician for Prevention of Nuclear War ge co-president Dr. Arun Mitra na phongdokre. Indian Doctors for Peace and Development Manipur branch na sinduna Porompata leiba Bavina Diagnostic Center gi conference hall da pangthokiba pau gi mifam amada Dr. Arun Mitra na हिंसा की थबकना एकोगी हक्सेल की लमदा चाउना अमांग पी हौजे न्यूक्लियर की लमजल दा सरुक यारी बा लेबाक सिंग असि असुकी मटिक किनिंगाई ओई मांगना मखाताना हिरोशिमा दा सिजिनरिबा अदुगुंबा न्यूक्लियर वेपन की साइज चामरोम हेनबा सिजिनरकलबदी इसिंग नुंसिता चाउना अकाइबा पीबा खक्ता नतना मियोय बिलियन अनिरोम अवा चैथेंग नंगौगनी रशिया मदी यूएसए की न्यूक्लियर वेपन सिंग सिजिनरकलबदी मियोयबा हाइबा खुनाय असि अमत्ता लेहौदना मांगखिगनी हाइखे. Meeting the heads of the governments of different countries and telling them about the humanitarian impact of the nuclear weapon. Everywhere we should move, everywhere we should work. And I think that as doctors we can make lot of impact on the people, because as experts on health we can talk of the health impact of these war and violence, particularly the nuclear weapons, and then we can educate the people so that the people then unite in strength in large number to make this issue as a political agenda. Manipur Government Services Federation na tare suba Central Pay sana hanana badabida mapung phaba sis work strike changchilagani hari. Hauzi aten ma prem talojare. India gi ahanba National Awardee Government of India na piba Silver Dew. Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State, Takiel the contact of you. Chilchil campus is located at Kanglatongbi. Chilchil Ministry, among other projects, is running a school from nursery to higher secondary level. The latest addition to its program is opening of Bachelor of Arts Degree College. Facilities available are hostel for both boys and girls, well-stocked library, scholarship for deserving ST students, and grants for children of Christian workers. Enroll now. Admission is open. Imphal Valley Academy Co-Education, Khari, Imphal West District. Admission open for Class 11 Science and Arts, including Home Science, for the academic session 2018-19. Features Boys Hostels, Girls Hostel, Lab for Physics, Chemistry, Biology and Computer. Separate Boys Toilet, separate Girls Toilets. Transport Imphal Valley Academy, Canteen, Playground and separate classroom. Admission open for 11 Science and Humanities. Brilliant School, Malom to Lihal Makha. Forms available from 26 May at New Campus, Malom and Old Campus, Uripok. Sunday open. A school committed to nourish and mold students in the right shape. Dedicated management and faculty. Congratulations to our students Lucky Son Ningthoza, the second position holder in Science stream in the Higher Secondary Examination 2018. Baba. Quick zone gidi tatatis college di. Mamal suma pang kuding chamane yo sumang roy pista salabni na. Ado suma takta superlink footing gi offer me amon piri sidi. Tas electric rang no sin bagum na yoti sin bayar. Dudi sana gi mohut yang na sin bayar andre. Jolip 100% natural syrup amasung capsule. Yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule. Diabetes singidamakta Jolip capsule chabiu. Penasha Coaching Center, the best and the only trusted coaching center in Imphal. Penasha Coaching Center gi oja singna aina exam gi sem saba matamda yamna mating pangbikhi aduga PCC dagi aina phangkiba study material regular mock test suggestion na chingba sing yamna chanakhi. ISSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiu. Break matung na mayam taram nokchare makhataba pauda Panthebi Housing Finance Company Limited na company asibu mangzil thaba company ama oiduna miyam gi yaifana ba sakot thorang kaya paikhanana ba company asigi oiba convention ama classic grande da pangthokre convention aduda company asigi chairman cum managing director Thokchom Hemona private company ama semlaga miyam da panghai da haijin ba yaba nate mai pakna bagi asamba lambi leite haibagum company asisu mai pakpa company ama oinana ba khonarakpada asang ba journey ama thengna khrabani company asina Manipur khakta natana North East state singda masigi branch hangduna mai pakna sangchile Panthebi Housing Finance Company Limited ki makhada tongan ba company kaya amasu linkana na ba kanna khonari masigi manungda Panthebi Construction Private Limited su thabak haunana ba kanna khonari haike
All Manipur Working Journalists Union amadi Manipur Home Guard Employees Welfare Association na ngasi Manipur Press Club ki akoy bagi mafam sing sengdokre. Home Guard Employees Welfare Association ki President Y Mangina paumi sing na kunay asida lawriba tawdang amadi Manipur Press Club asibu ikay kumnaba utpa oina lamtu sengdokpa ki tawramasi pangtukpani haike. JSC All Manipur DPC completed re-recruitment candidate of Police Constable Male 2016. Kezenter Singh Batch ki General Secretary ki Thau Puramba Khumukcham Roman Kumar na heart attack tawduna laikidabasi lengak na section dabadagi thokpani haina JSC asigi Joint Secretary Kiran Yumkhaibam na phongdokre. Ngasi Manipur Press Club ta pangthokpa paumi singa unabada Kiran na makata na phongdokhibada Kezenter gi batch amasung 2013 JSC Police Constable mix tawraga haidokpiu laikidraba KS Roman Kumar gi imungda sarkar gi maikaidagi pangba yaba mateng pangbiu haike. Karigumba JSC na taliba davi asi khana bidrabadi aina yaba mawngda makhal makha kaya gi khongjang sangshilagani haike. Result asi haidok bidana ba isna so igoi gi JSC gi maikaidagi tamjari masida karigumba result asi na haidok ki batargadi makhal makha kaya gi khongjang sangshin jarakani amasung siba na ba boda yauruk ba yaba gi condition lai haidana JSC gi maikaidagi tamjari. Tonganba lining chaluraba miyai kun sanamahi lining da hanjilaktuna mapugi mingkai pibagi thawrama mangase sanamahi inat lining loina silol apunba lob silaina sinduna first MR complex da leiba haying khongbal tolong yumphamda pangthukre thawrama duga mari leinana lubki wangang loi el poireitona ipa ipugi khongul liminabada apunba liching amata oinanaba wasak lominabani malemda zakhalaba leiba khudingna masagi lining laishol masana ngakchaduna malemgi mamangda mangjil thaduna hingbagum salai taret ki sada nauda oiriba ekoisu isagi sanamahi lining ngakna satfam thoi haike. Thanga rape case ta chenaba miyoi ama angam athaugi hakanda police na phadana matam kuina leraklaba miyoi adu Socialist Students Union of Manipur amadi Proletarian Feminist Movement Manipur na sangshilakpa ihawna maram oiraga masana khangna police ta sangjarakre hari wafam asinga si kai sampat ai somlerakta leiba Students Union asigi office ta pangthokiba paumi singa unabada union asigi convener Naurem Tanoranjan na phongdokhibani magna makhatana case asida chenariba miyoi singbu maralgi matungina sab saba chairak phanganabagi damak SSUM amadi pofamna angamba thodang laukigani amaromda handak thawba lesang themda mahiroi nupi macha ama nupi oibigi kai khumnaba mangan khiba thodok adu condemn tawbaga loinana kudong thiba nanglabi mahiroi gi imung manunga union asiga unabaga loinana hauzik police remand leiriba accused oiriba Sanjoybu ain gi oiba chairak phanganaba chap saba thabaksing paikhatlagani haike. Loirakle hiram khodimakta wathok khodimakta chenari ba miyoi chingasi ihau haudragadi koi faba puma leiroi achum wayan fangalu haibagi chanabi du leiba taragadi tasina lamdam sigi makta di khwadi gi laibak thiba haibadu soidana oigare maramaduna ihau haudi fauba khonjang changsen di fauba thawat lokhaloi haibasi koi athumata na masigi chanabi si hongdokna basu SSMRI performance gi maikai dagi appeal tawjari. How Kibatang kun mga day elangbam Ranjit police na pazan kibat tawong yaning da bafong duktuna. Maisaw ningsing lup na kuray ahong pung laikay da wakan ni fam chatakre. Kung zang adu da sarugya kibinupi amana. Ranjit kapun na samin takmin na duna layba nan local gi dukan amada irang lay dibana. Hauzik tong hanglu na ba. Hayro bagi damag pa kiba yaning de. Social media da communal oiba wangang ba kaya marumdi government na kangkatuna thamli. Laifam da politics tawbiganu atubamatam da achumba wayel pami haike. Kangbuna dukan phamba sidaida akhoi wathok chi loisandringai da nakoi dukan si phamganu loisilaga phamu hairuba asi khaktani mara leitaba lanjipudi phabire Facebook ta nan Manipuri tarukna hairoi deba wahai wata kya hairak padudi phabidre lanjit michamni mara leite karigumba condition amta yaudna thadok piu haiba wafam chini khone thamjari. Social media da handak nan Manipuri kharana communal oiba video thagalakpa share tawruba laktho uyade haibagi police na phajan kiba irendro condition amata yaudana thadokna ba hizam dewan lekai amadi khomdram selungba lekai gi miyamna lamfel da wakan fam chatakre irendro na yelongmi gi dama kwa ngangbada kari aran balai Manipur miyambu usit thawaidaba singi mathakta thabak lokatpana achumba khongthang oigani haike. Wangoi Assembly Constituency amadi Lilong Assembly Constituency ani samnariba Imphal Tural gi mathakta saba oinam leiprakpam gehu thong haina khangnaba suspension brace asi mi sathok chashin ya chasinda yadana lerakpa matam kuire adubu hauzik fawada mari leinaba authority amadi MLA na
Semjin badi lairadana yengsin ba fawa lakpidri haina lamdam adongi miyamna ngrangdagi hauraga thongi makhongda wakanifam chatharakle maru oina Lilong Assembly constituency gi manung chana leiba thong ase athuba matamda mari leinaba MLA na yengsin biduna Semjin bidrabadi miyamna thong ase mapung phana thingjillagani haina United Development Committee gi machin chatpa mi amana phongdorakle Pulak Lokhu Pira Khone President Diskumba Matang Matanaba Baga Fungi Labor Nakala Funga Labor Projecting the China Bay of the Wale Fong the Simbi High Forty Women Site when Hajan Long Tagram Duba Machidu Hunda Hamukana looking at the Korean Mokana High Batam Makata Gomena when Tori Tabang charges to pulling down the Matami and Sambia Targadi Makata Nakoni Sony site when the Tony in the Ibudau Marjing Pisciculture Cooperative Society Hangang Amasung ICICI Academy na Sinduna Cooperative Amasung Tourism Movement ki skill hengat hananaba nongmagi oiba consultation meet ama hangang mayalikai da pangthukre Thoramadu Tourism ki Director W Ibohal PSE Nonegi EEN Sanjit Susarugya ke W Ibohal na hangang da leiriba miyamna labuk sing yariba makai hanganduna thamliba se marilainaba department ka tanaduna ayamba matamda sanganduna sentok hena lehanaba honasi haike Mahud Minister T.S. Shyamkumar na Sinduna Muslim Singi Sakhen Tha Roza Gamari Lainana Iftar gi Thorum Ama Sangam Dabi Makha Lekai da Pangthukre Minister Shyamkumar na Islam Lining Chatpa Muslim Isilinau Singi Senglaba Sakhen Tha na Lakpada Andro Kendra Madi Manipur gi Tongan Tongan ba Mafam da Leiriba Muslim Singi Mafam da Ikai Khumnaba Utpaga Loinana Senglaba Tha Asina Lamdam Masida Hena Nungsinaba Saukatpa Lamdam Ama Purakpa Oirashanu Haike Desam Thawal District Council na Sinduna District Level Painting Competition ngasi Thawal Okram Lekai da leiba Waikomani Girls College da pangthukre Save the Environment, Mother Nature, Life on Art amasung Beat the Vis, Save the Nature haiba team da category ahum thokna khaidoktuna lai yekpa sangnam nakre Mahiroi Chamri Yangkai na sarugya ke Desam Thawal District Council gi President Surjakantana lai yekpa sangnam na ba asi June gi tang manga da pangthukadoriba World Environment Day ga mari leinana Olusana environment ta piriba chaitheng mahiroi singda khanganduna environment kanana ba wakalol da pangthukpani haike District Police Imphal East na security gi section thorang lokatpagi sarukama oina ngasi ayu new Chekon crossing dagi tribal market fawbagi manungda thibombagi thabak chatakre Additional SP Operation M Kumarjit ki lamjing makada DSP Commando Robinson Khamnamgi Commanda OC Commando Imphal East B Lunthang Wi-Fi na luchingduna chathaki batti bahumba duda miyoi chani yangkai mangarom verification tauke masagi tangdang ba saktak se yaudaba miyoi taret makata na thigatnaba Porompat Police Station na sinakre hari Ibudau Akoijam Kaitan Scholarship amasung Youth Support Initiative ki mana yanthokpagi thoram Thawal Nungang Khongda leiba Akoijam amadi Koijam Sagai gi apopagi khubam da pangthokre Council na loba class 12 exam da science ki mapan suba position phanglakraba Akoijam Badal CBSE ki class 12 exam da Uttarakhand region gi oina ani suba position phanglakraba Akoijam Panthoiba da mana pikhe board na loba class 10 exam da Manipuri subject ki topper oirakhrabi Akoijam Tosiba da mana kushinake ngasi ki thoramadu da Ayush ki Deputy Director AK Lokendro Chief Minister oiramba ki Radhavino Susaruk yake Kugadam gi ising da ngasi mi ama Iraq na duna sire lekidraba mi asigi maming Kaimin Sang Haukip Sai Kunipan Kaishyang Kuldagini Mak Mamanaba Singaloina na Kugadam yengbada Iraq na kibani ZYA YPA na chingba organization sing Assam Rifles amasung IRB na pung anirom chupna thiraba matung asiba haksang phangbangam ki hari Kaksing Police Station gi manung channa Kairak Khongnang Lekai LP School da Reliance Company singi optical fiber cable phumbagi thabak tawriba singi leifamda ngarang numidang sakang daba mi ani laklaga Chinese hand grenade ama thamlamle hairi bom adu Imphal dagi bomb disposal scout laktuna lauthoklaga Kaksing nongchubi chingkhongda aswengam yaudana pokhai hankre Kaksing police na case ama lokatuna thigat pa hokre haujingmaki oina kanana bom adu thamlamli banu haiba chapchana khangbangamre Din Dayal Antyodaya Yojana National Urban Livelihood Mission gi makhada Sugnu Municipal Council na sinduna nongmagi oiba awareness thoronga loinana revolving fund yanthokpagi thoram Chingtam Community Hall Sugnu da pangthokre miyoi tara na pulaga semba self help group kuntarukta lupa lising tara gi self help kusinake ngasi gi thoram adu da Mahut ki Director Ngit Kumar Sugnu Municipal Council gi Chairperson Moirang Them Sarat Sugnu Development Committee gi President Abuzam Manihal amadi
Ningthaukhong Municipal Council gi Chairperson K Manisu saruk yake. Director Git Kumar na lamdam ama saukhatpada self help group singi achobo thodang lei. Self help group singna Sugnu Municipal Council gi matam gi lakpa lunan bagi thabak thorum kaya dasu yausinduna council asi taru tanan ba ama ohenbada punna thodang lomina si haike. Sahi asigi World Environment Day ga mari lainana kumbi kendra gi mafam kaya da leiriba Maira Paibi Club Organization singna saruk yaduna awareness program ama kumbi Sandhong Upper Primary School da pangthokre. Network of Economy and Welfare Service News Kumbi Amadi Kumbi Apunba Nupi Lupna Sinduna Pangthokiba Maduda Kumbi Municipal Council gi Vice Chairperson Bobisan Luang Kumbi Sandhong Upper Primary School gi Headmaster KS Indra Kumar Wangu Apunba Maira Paibi Lup ki Secretary TEBI Masu saruk yake. Arong kunaw da laybay Health for All Organization gi naung nasaba sanglen ama manit ko gi Chairman Dr. Radesham Jumnam na ngasi sangakre Tharamaduda SP Kaksing Victoria Yangkom Manipur State AIDS Control Society gi Joint Director Abira Mongjam Sapam Lerak ki Pradhan A Biswajit Susaruk yake. Hauzik thabaki pau lobirase. Ngasi gi thabaki pauda Delhi Police Central Armed Police Force da SI amasung CISF da Sub Inspector Longnana bagi Staff Selection Commission na Open Competitive Computer Based Examination ama pangthokadore masagi sahi kundagi kunmanga fawbada leiba graduate loiraba singna April ani fawbagi manungda online da register tawba yagani June mari dagi tara fawba exam pangthokani Imphal da su examination center oigani hairi Central Armed Police Forces ki Assistant Commandant khara UPSC ki khutang da logadore apunba post masing chahum marfudani pani BSF da post humpu CRPF da post jam mudramapan CISF ki post marfumari ITBP ki post nifutaruk amadi SSB ki post kuntaretni masagi chahi kundagi kunmanga fawbagi manungda leiba graduate pass tawraba miyosingna megi tang kunmathoi fawbagi manungda darkhas tarakpa yagani parikya center Imphal da oigani August ki tang 12 da parikya pangthokani hari UPSC na Combined Medical Services Exam pangthoktuna tongan ba post jamri yangkhai mari logadore posting adudi ADMO chahum AMO tarataruk amadi JCP chamkuntrani pani masagi sahi kuntrani thoi phawbagi manungda leiba MBBS pass tawraba miyoi singna megi tang kunmanga phawbagi manungda online da darkhas tarakpa yagani parikya center Imphal da oigani July 12 da parikya pangthokani hari Mataki thabaki pawa sigi akupa marol Babuparada leiba job center dagi khangba yagani matang sida thabaki paw loijare hauji makha taba pawda Jiribam police amasung nap Jiribam gi apunba kangbu amana fancy dal syrup bottle chama kuntrani thoi ngarang numidang Chandrapur petrol pump maya dagi fagatle fancy dal bottle sing adu hai mahi packet sing da lo laga purambani case asika mari leinana thaudam amu chahi nifuma thoi apokpa bezmani khongjom sapam chinga lekai dagi faгаtle Dam College of Arts ki thabak tagi pothakraba Associate Professor K Manglem Chandra Sarmana iba Manipur gi Sri Hari Sankritan gi nungi oiba wafam sing kauba lairik ama ngasi JNMD Academy gi Priyo Palsna Hall da pangthukre lairik phongba gi tharamadu da scholar A Citreswar Sharma JNMD Academy gi Director L Upendra Sharma amasung Dam College of Arts ki thabak tagi pothakraba Associate Professor Dr TS Ibohan Bisingana maru oiba mesingona saruk yakhe Songtham nalini na iba choirolni haina mingthon ba saiding gi lairik ama ngasi Manipur Hindi Parisat ki hall da phongkhre tharamaduda Manipur Language Advisory Board ki convener Nongmaithem Kiran Kumar Narol Saita Premi Samiti gi hanagi President Polem Nabasandra amadi Manipuri Literary Society ki President Samrai Lakpam Pralada Sarmana chingba miyosing na saruk yakhe Dr. Akoi Jambacha Naren Amubana iba Kanglegi Ariba Pukokwari Mingthonba Lairik Ama ngasi Pauna Bazar da leiba Manipur Rashtra Bhasha Prasar Samiti da phongkhre tharamaduda Imphal West ki adaksa RK Taruni Samiti gi Sanchalak Thangjamani amadi Hyangthang Jilla Parisat ki member Sarangthem Silasanana chingba miyoi kya susaruk yakhe Wangkhem Black Alias Bungcha ko wasai kunma thoirom churaba chingmai rong mamang leikai dagi naha ama Zarkiba tang ahungi ayupung nipan makhairom taba matamda mayum dagi thokiba dagi ngasi fawba hanjilaktre mag foot manga inchi ahung wangi mamai sangi kuchu mui mahak na mayum dagi thokiba matamda hapen amuba ama setke
jogging amuba ama litki kanaguma singna mahakpu thengnarabadi mahaki imung manung natraga mobile number 8119839111 da pau pibiu hairi hauzik sanawik pau lobirasi ngasigi sanamagi pauda all Poiro Khongjil United Club Organization na sinduna taruk suba TS Syam Kumar Invitation Cash Prize Football Tournament ngasidagi Thamban Lu Sports Complex da Sports Minister let pau hakip na hawdokre team taram doina saruk yaduna pangthokadaba tournament asigi hawdokpagi thoramda Forest Minister TS Syam Kumar MLA L Rameshwar Andro Kendra Development Organization gi President CS Suresh saruk yake Minister let pau hakip na Andro Kendra da Larik Laishu amasung sana khona bagi lamda thawai yauna sangshili basi apen bapoi Khelo India gi makada Andro Kendra da sanabung amasem galagani haike tournament asigi ngasi ahoba match da AAFC angtha amasung APUCO Poiro Khongjil sanake apu ko budi present tawle sanare batimni aduga player ching Tentha Khongbal Multiplex Ground Sathariba Tararak Suba Takwa Trophy gi quarter semi-final match da Lisbon Luang Sangbamna WFC Moirang Khombu goal ahum anida thoiduna final changkre Takwa Tentha ga final da thengnaragani Social Development Athletic Union Tekcham na sinduna ahan ba SDAU Trophy team kunmari na saruk yaduna Tekcham High School ground hokre ngasi sanakiba match da FC Manthakna SDAVB bu goal taruk shinoda YFA Sikambu G4 Hairokna goal Mari Amada Thoikre Inter Area Cup 2018 da runners of Tarakraba Cycle Area Team Okpagi Thoramama Kaithil Manbigi Military Colony da Organizing Committee Amade Civil Society Singna Harauta Yamna Okre Tharamatuda Local MBC Laming Thang Kipgen Haupu Khongsai Tongan Tongan ba Civil Society Local Body Amade Church Leaders Sing Susaruk Yake Cleopatra Fitness Center Nambolgi Sanaroi Singna Ahumlak Suba State Level Mr. Safaba Contest 2018 da Mitoi Mihenba Mingsat Purakpa Ngambagi Damak Center Asigi Sanaroi Singbu Center Asigi Proprietor Pukrambam Open Drona Achamba Kudol Potpiduna Harauta Yamna Okre Pukrambam Open Drona Phongdo Kibada Linkhat Pachahi ama Phadriba Center Asina Telaba Matamasida Apaba Sanaroi Kaya Putokpa Ngamkre Nambol Maikai Dada Natana Mafam Kaya Dagi Naha Al Amadi Nupi Kayana Mafam Masida Laktuna Tinjang Kaijang Daba Kunai Ama Semgat Naba Khonabada Masamo Fana Lebiu Haike Handa Pangthokiba contest aduda center asigi sanaroi mari saruk yabada men physics overall title sub junior super all da gold silver medal amadi bronze medal kaya su phanglaki hairi Manipur Rifles Association na sinduna kunipan suba all Manipur shooting competition rifles amasung pistol event June 10 dagi Kumalampak shooting range ta pangthoklagani saruk yaning ba shooter singna competition manager da June 3 fawbagi manungda mari leinaba chechang pisinaba khangale Makatana sanabagi pau buyan thokjamdagi fangbigani Manipur Cricket Association gi miyang makhada Thobal District Cricket Association na sinduna ngasidagi luang sangbamgi luang popo cricket stadium da team marina saruk yaduna Thobal District T20 Cricket Lekam Knockout Tournament hokre hokdopaki thoramda Electricity Department ki Executive Engineer MD Hediatul Ha Cricket Masanada Hana First Division Sanaramba MD Aftar Hussein Manipur Cricket Association ki Vice President CI Saupana Thaurama Pusing Oiki Tournament asigi ngasi sanakiba ahanba match na WYC Wangkhemna CAL Lilong Masjid Road pu wicket Nepal da mighty bapikre match asida CAL Lilong Masjid Road na toss ngamduna ahanba batting tokibada apiba over kunda wicket mapal turaga run Manipur tara lauki masigi pakhumda anisuba batting tokiba WYC Wangkhemna over mapanda wicket anikhak turaga apiba target adu yauduna match asi mai pakhibani ngasi sanakiba match asida WYC Wangkheng ki sanaroi samungona ball kunmangada ran kulhumdoi lauduna man of the match takre tournament asigi anisba match ki sanakibada alamen lilongna LCYC Maring Kunbu wicket tareta mighty bapikre match asida LCIC Maring Kunna tos ngamduna ahan batting tokibada apiba over kunda wicket loina turaga ran yankai taret khak lauki
masigi pakhomda aniswa betting tokiba Alanmin Lilongna over tereta wicket tarekak turaga apiba target adu yoduna match sasi mai pakibani match sasida Alanmin Lilongi sanaroi MD Samirna wicket mari amadi run kulloduna man of the match takre sathariba tournament asigi hayeng ahanba match oina LCIC mining kun amadi CAL Lilong masasi rotka sanagani anisba match ta all Amen Lilong amadi WYC Wangkemga sanagani Manipuri Squash Racket Association asinduna tha sigitang kunmanga tagi Sainik School Impal gi pangai da satharkipa Marisubis 11 Sub Junior Master Squash Championship amadi Taruk Subis 11 Senior Squash Championship ngasi loisan kre loisan bagi thoramda ISBS Construction Material Private Limited ki Managing Director IS Bikramjit ADM Officer Dramendra Sen Kwaramadi Manipur Squash Racket Association ki President S Mohendrona Thoramapusing Oiki Sathar ki championship asigi men's final ki sanaki ba match ta ke tombana Siri Prakash pu set ahum sino taramathoi mari taramathoi tere damadi taramathoi nipal da maiti bu pituna title lokre master ki sanaki ba roiba match ta Siri Prakash na L Manoranjan roibu set ahum sino tarahumdoi taramathoi tere damadi taramathoi tere ta maiti bu pk women's ki sanaki ba roiba match ta Busoria kena M Lintoibu set ahum sino taramathoi nipal amadi taramathoi mari da maiti bu pituna title lokre subjunior boys ki sanaki ba roiba match na Dibraz Elna Surajbu set ahum sino taramathoi taruk amadi taramathoi mapalda maithiba pk makok mathang taraba sanari singda thoram mapu singna trophy amadi certificate sing piduna pongning thawgatki TIS Birasandra Singh Football Academy tabung khokna sinduna academy asigi complex ta TIS Krishna Tombi Singh MPS amadi S Ibusok Singh MPS na MPS grade 1 phanglapagi harau tayamba phongdokpaga loinana taramna opgi thormama complex asida pangthokre BMSC owner amadi tabaspa tabungko ki secretary TIS Krishna Tombi Academy asigi patron member S Iboso anina Manipur gi football bu hena sakol hanaba asobo thodang logduna Manipur gi football bu sakol hanaba hone biriba asigi damak thagat pagalunana makhoi gi future career da mithoi mehenba ama oidasunu haina academy asigi official sanaroi singi guardian sing amadi football bu pamjaba amadi laikai gi ahallaman singna yaipamangon piduna taramna okre thoram asigi loinana academy asigi grassroots gi football sanaroi singna miamda match amasu utki ahan ba topam ibomsa sing memorial veteran volleyball tournament ki final da MLBA mayailambi amadi PEDWA posangbamga sanaragani loitang lekin thabi youth club na sinduna club asigi ground da tha sigi tang kunmanga dagi team tarungna grumani thongna khaidokuna sathariba ahanba athokpam ibomcha sing memorial veteran volleyball tournament ki ngasi sanakiba ahanba semi final match ta MLBA mayai lambina DBA team e thawal bu set ahum ani amadi ani suba semi final match ki sanakibada PEDWA potsangbamna LLYC loitang lekin thabi bu set ahum sinoda maiti bu biduna final sangkhibani Manipur da table tennis masana hena sakol hanabagi pandamda thangmaiban athletic union table tennis center na sinduna sayol tarahumdogi oiba training program ama US Meltita CA training center ICC table tennis center Bay area da pangthokadoriba training program da saruk yanaba Manipur ki sanaroi L Brikam Thomas Elangbam Daniel RK amadi Thau table tennis center ki coach TS Opendro saruk yarunaba ngasi Imphal thadokre Amaramda Thangmaiban Athletic Union Table Tennis Center na sinduna hauji center asida nupa macha amadi nupi macha table tennis sanaroi kuntra nithoida ICC coach sahi ahum sumna Maldives national head coach oiroba TIS Opendra amadi S Sanatombi T Bonina angang singbu table tennis masanagi skill sing tambi takpiri Eastern United Sporting Club na sinduna tha asigi tang ani degi team konipan group nipal thongna khairoktuna club asigi ground sathariba tarahumdoi suba telok joint cooperative farming society limited trophy lamlai kendra mari khuntakpam kendra village wise men's open 7 set football tournament ki ngasi sanakiba ahanba match ta FC lamlai na BSU kakchingbu goal ahum amada amadi ani suba match ki sanakibada bolero setana lucky star asan bigegbu goal ama sinoda maiti bapikre NGL Nongpok Lorimam na sinduna sathariba ani subo 11 lamba mayum nongthon sing memorial 7 set cash prize football tournament ki ngasi sanakiba match ta 4 star na Maison FC bu goal mari amada maitiba pikre
Thagatsari makha tawa pawda nga sinongmagi oiba ingasagi paw. Directorate of Environment ki pangkiba ngasi oi kiba inga samadi nungjugi pawda khwaidigi sakiba Celsius degree kuntramari dasmik mga khwaidigi ingba Celsius degree tarataruk dasmik ni phumapal nungsit yaw ising manin gisang maximum dasada marputra mga dasmik marputra tret minimum dasada yang kai dasmik yang kai ni toy oike ngasigi nong sugi bakisang mari dasmik ni putaruk millimeter ni Hauzi aroi bada maroi bapaw amukhana Imphal Mayolda sasinaba Aadhaar card paiduna bharada leirambani haiba nan local marfudanipan police na fagat kre Lekai da sumitop sing sasinaba Aadhaar card pairaga leibra haina thizinbagi thabak chathanare National Sports University ki matangda Chief Minister N. Birena miyam ki wakalol khangnaga Prime Minister da takshin bachungani haina social activist R.K. Ranendrajit da phongdokre amadi CVS na loba class 12 science da Manipur gi oina UNACO school gi Mrilina na makok oide ngasi go na dia STB na pizo paw matang solution jare miyang tabiri ba singbu amuka hanna khurum jare